Nenese kay oina nage. Blood cancer gi aroiba stage ni. Haurakpada khangna asuk thuna stage karamna yamkhibano ai khangaude. Mama, nungshidi wafamsi tasingna khangdabro. Magi lairik tambada akaiba lakadra haina thoidokna hairudre sigi matangdadi. Thoiba nangna sunachalda wafamsi kashu haiganu ko. Hairogi mama. Mama na amata pokjaba machaningolgi wajaba se ubadane. Nangna mathong koktana ahinga mamori tana pubibado ai kayam sauninge. Mama, adudi tasingna accident ni. Aisho aigi khangnaba misakle. Mabu thadomaga karamna topa chengadoino. Adugi sumathakta aiga yengnabada nungshidi yam angang ni. Aina aigi amata pokjaba ichani pase phahandingdana mapalamda tharuba ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯇꯝꯕꯤꯔꯨꯗꯕꯒꯤ ꯑꯁꯣꯏꯕꯅꯤ ꯃꯃꯥ ꯏꯁꯥꯒꯤ ꯄꯨꯕ ꯉꯝꯗꯕ ꯃꯊꯥꯅ ꯑꯗꯨꯛ ꯌꯧꯅ ꯁꯥꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩ ꯀꯩꯁꯨ ꯀꯣꯛꯇ ꯆꯪꯈꯤꯗ꯭ꯔꯦ ꯍꯣꯏ ꯏꯆꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯔꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯕꯤꯅꯣꯅ ꯌꯥꯝ ꯋꯥꯔꯧꯈꯤ ꯃꯗꯨꯅ ꯑꯩꯗ ꯅꯠꯇꯅ ꯍꯧꯔꯛꯂꯤꯕ ꯀꯅꯥꯒꯤꯁꯨ ꯄꯔꯥ ꯑꯃꯗꯤ ꯑꯣꯏꯍꯧꯗꯣꯏꯅꯦ ꯃꯃꯥ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ Binona hena warise Laikai mina ibemana sida leibase ka hena ngangna kidrasini yam pharak tadoi oiradi mafam atopa amada thamasira haina mama sida dum leijasanuda aina soyaluba magi khongjato aina lale haijage matang jaraganda aigi chana somna gyan tarakpa aine hainingai leitana nungai mama aigi se Makoigi wari tai haibagi nungaitaba phawbasa nate. Aishu mini, thamoi panba misa. Aina nungsida utliba mawng matawse, aibu khangba minadi yam ngakna thokani. Pumnamak ma aigi marakta arapa mari leinaba tawbani. Nangne ikairi ne haidana haigadaba wasu ingthizana nongmata haide. Aikhoina so hangude do. Aigi sho punsigi nungaiba tangkak leirame. Adubu mami samkre mama. Ai kimta khandida. Sidaidi ai nungsina nungaitaba amta tawrarui. Hayeng matang matam charakandane magi su chanadoba matik chaba nupa ama thibige na khali. Adui matangdudi ai khangdre. Phare thengi ai su loisinaba amta tawrukhige. Khara wakhal olakpaga sanaruba wari tarubaga mapa charedo. Ngasai college lo walak pangamloi hairambaduna class loiramladra khanduna GP college tamna laklami gari machada full stand tawduna phamlami aduga mathanta sitra kuptra yengi aduga machindaso murum sole tawri se sa trani kaina peto wangakta siu chehi suramgadrane college ka kali sibo irang to bisu yawrini chinbalda khoi taibi oiramdre lipstick taibi oirami Chal mere si kashule poibo makhoigi khukela ke sinadi mana matom ta leibaduda nupi macha ani amaso yam khangna mangonda noklaga changai osina mukana no nokfit ka torisina hanu bai sibu kai wino urajano ne Lakshmi na yambong na dro ori pokta gido ichal se kana aibu aise yambong ga thaina makhak thingna kre Sakham se kemta honglamdaba khara lisilabani Aikhoi chibiga adum sauna khraba lata do yambongi wapan bayadi sana hoyi miro nangbo kawrabo thaina yambongna suti thorakli nen tawraga akhoi myamgi phiro leiduna chebida pirakpada aina angangba machu lawni na haikibado pisak pikhu bangang do nangoire phanabu jawramene Chega yambunga khangna kibasu kuirena ado sida kaido bala amino yamba thaba mai lakbani yumda haladoiro halani imanabini magi beg ama leiba changminaruni aduga haladoini ras wakhaldana hauredana beg leiba changminaba kainaga kaya adanone matam sigi nupi macha singse mama nabiduna halasilao hoingai ko
ꯑꯗꯣ ꯌꯥꯝꯕ ꯂꯇꯥꯗꯣ ꯑꯩꯒꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯑꯩꯅ ꯍꯦꯛꯇ ꯍꯦꯛꯇꯣꯛꯄ ꯉꯝꯗꯦ ꯃꯥꯅ ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯁꯥꯎꯅ ꯇꯝꯃꯛꯏ ꯑꯩꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯔꯤ ꯑꯐꯕ ꯈꯜꯂꯤꯒꯦ ꯑꯩꯅ ꯋꯥꯖꯈꯤꯕ ꯑꯩꯅ ꯈꯟꯖꯈꯤꯕꯗꯣ ꯑꯔꯦꯝꯕ ꯇꯥꯍꯟꯕꯅꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯊꯥꯖꯗꯦ ꯑꯃꯨꯛꯁꯨ ꯃꯥꯟꯗꯕ ꯃꯑꯣꯡꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯂꯇꯥ ꯍꯥꯏꯁꯦ ꯃꯈꯣꯏ ꯃꯈꯨꯔꯥꯏ ꯃꯆꯥꯅꯨꯄꯤ ꯗꯦꯜꯂꯤꯗ ꯂꯩꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯩꯅꯗꯤ ꯀꯥꯏꯅꯗꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯆꯁꯅꯨ ꯐꯔꯦ ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯌꯥꯏꯌꯦ ꯊꯦꯡꯅꯁꯤ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ ꯈꯔ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯅꯨꯄꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯂꯛꯁꯃꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯆꯦꯁꯤꯡꯒꯅꯦ ꯐꯖꯅ ꯀꯣꯏꯅꯔꯝꯃꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯆꯦꯗ ꯑꯩꯅ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯅꯈꯣꯏ ꯏꯃꯨꯡꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯩ ꯀꯥꯏꯅꯩꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯃꯁꯛꯇꯣ ꯎꯕꯗꯗꯤ ꯑꯗꯨꯝꯕ ꯃꯤ ꯃꯥꯟꯗꯦꯗ ꯏꯕꯦꯝꯃ ꯃꯇꯝꯁꯤꯒꯤ ꯃꯤ ꯑꯝꯇ ꯊꯥꯖꯕ ꯌꯥꯗ꯭ꯔꯦꯗꯨꯅꯤ ꯈꯪꯅꯔꯨꯕꯅꯤꯅ ꯎꯔꯒ ꯀꯧꯗꯕꯗꯣ ꯌꯥꯝ ꯐꯖꯗꯦꯅ ꯇꯧꯕꯅꯤ ꯀꯥꯟꯗꯦꯁꯦ ꯃꯤꯒꯤ ꯋꯥꯔꯤꯒ ꯒꯂꯤ ꯃꯅꯨꯡꯗ ꯅꯩꯔꯨꯁꯦ ꯉꯔꯥꯡꯒꯤ ꯄꯣꯠ ꯌꯣꯟꯕ ꯑꯔꯤꯕꯗꯣ ꯃꯈꯣꯏꯒꯨꯝꯕꯤ ꯀꯌꯥꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯏ ꯈꯪꯗꯦ ꯌꯥꯎꯗꯦ ꯈꯪꯗꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨ ꯎꯔꯒ ꯔꯥꯖ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇ ꯀꯣꯂꯦꯖ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯇꯞ ꯇꯥꯡꯈꯩ ꯀꯣꯏꯔꯨꯔꯒ ꯃꯌꯨꯝꯒꯤ ꯃꯤꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯂꯥꯛꯄꯁꯨ ꯑꯣꯏꯔꯝꯅꯤ ꯏꯁ ꯃꯉꯛ ꯂꯦꯡ ꯌꯥꯗꯕꯤ ꯀꯥꯡꯕꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯣꯂꯦꯖ ꯂꯥꯛꯏꯁꯦ ꯏꯍꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯦ ꯃꯉꯛ ꯂꯦꯡꯕ ꯌꯥꯗ꯭ꯔꯤꯁꯦ ꯂꯥꯏꯔꯤꯛ ꯍꯥꯞꯄꯒ ꯆꯠꯂꯤ ꯆꯠꯂꯅꯦ ꯑꯁꯤꯒꯤ ꯕꯦꯒꯁꯤꯅ ꯂꯣꯏꯔꯦꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯕꯥꯏꯛ ꯈꯔ ꯌꯥꯡꯂꯞ ꯊꯧꯕ ꯅꯨꯄꯥ ꯈꯔꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯅꯝ ꯄꯣꯂꯞ ꯇꯧꯗꯨꯅ ꯐꯝꯂꯝꯕꯗꯣ ꯁꯠ ꯇꯤꯡꯈꯠꯂꯦ ꯃꯉꯛꯇꯣ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯂꯨꯝꯕ ꯂꯥꯛꯏ ꯆꯠꯂꯅꯦ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯜꯍꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯐꯣꯟꯒ ꯄꯨꯊꯣꯛꯏꯅꯦ ꯀꯅꯥꯗꯅꯣ ꯇꯧꯔꯤꯁꯤꯅ ꯊꯝꯈ꯭ꯔꯦꯅꯦ ꯀꯅꯥꯗ ꯑꯣꯏꯖꯥꯠꯅꯣ ꯍꯨꯔꯥꯟꯕ ꯃꯤꯁꯛꯇꯒꯤ ꯃꯄꯨꯅ ꯍꯦꯟꯅ ꯄꯥꯞ ꯂꯪꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯁꯛꯁꯨ ꯅꯨꯡꯁꯤ ꯂꯨꯝꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯔꯥꯜ ꯂꯣꯏꯅ ꯄꯤꯁꯤꯟꯈ꯭ꯔꯦ ꯊꯣꯔꯛꯑꯦꯅꯦ ꯉꯁꯤ ꯍꯩꯄꯥꯁꯦ ꯀꯅꯥꯗꯅꯣ ꯃꯥꯅ ꯆꯦꯞꯊꯔ ꯌꯦꯡꯉꯤꯁꯤꯅ ꯉꯁꯥꯏꯕꯨ ꯎꯍꯧꯗꯦꯅꯦ ꯃꯈꯨꯠ ꯃꯆꯥꯁꯤꯗ ꯘꯔꯤ ꯁꯤꯔꯤꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯩꯅꯦ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯉꯁꯥꯏ ꯅꯨꯄꯥ ꯈꯔꯗꯨꯁꯨ ꯃꯈꯣꯏ ꯊꯣꯔꯛꯄ ꯎꯕꯗ ꯂꯛꯅꯔꯝꯃꯤ ꯐꯖꯩꯀꯣ ꯉꯁꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯌꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯐꯖꯕꯤ ꯍꯩꯃꯥ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯅꯪꯒ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯃꯤꯡ ꯐꯖꯕꯤ ꯀꯧꯕ꯭ꯔꯕ ꯀꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯏꯇꯥꯎ ꯅꯟꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯕꯦꯝꯃꯥ ꯂꯣꯏꯔꯕ꯭ꯔꯥ ꯕꯥꯕꯨꯡ ꯂꯣꯏꯔꯦ ꯍꯟꯕ ꯌꯥꯔꯅꯤ ꯒꯥꯔꯤ ꯇꯣꯡꯈꯠꯈꯤꯕꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯗꯣ ꯁꯠ ꯊꯧꯗꯨꯅ ꯃꯇꯨꯡ ꯀꯣꯛ ꯏꯟꯅꯔꯨꯔ ꯃꯥꯜꯂꯦ ꯅꯨꯄꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣꯅꯦ ꯍꯦꯟꯒꯦꯒ ꯍꯦꯟꯒꯠꯂꯣ ꯇꯞꯀꯦꯒ ꯇꯞꯊꯔꯣ ꯑꯩꯒꯤ ꯅꯥꯀꯜꯗ ꯁꯨꯝ ꯊꯧꯔꯤꯁꯤꯕꯣ ꯅꯨꯄꯤꯗꯨ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯉꯁꯥꯏ ꯅꯨꯄꯥ ꯃꯈꯩꯗꯣ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯔꯥꯖ ꯒꯥꯔꯤ ꯊꯧꯔꯝꯕꯗꯨ ꯎꯕꯗ ꯃꯈꯨꯔꯥꯒ ꯃꯆꯥꯒ ꯒꯥꯔꯤ ꯂꯝꯖꯦꯜ ꯇꯥꯟꯅꯕꯗꯨ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯊꯣꯛꯂꯨꯔꯦ ꯔꯥꯖ ꯁꯥꯎꯅꯤꯡꯅ ꯍꯩꯄꯥꯁꯦ ꯅꯨꯄꯥꯗꯒ ꯌꯦꯡꯉ ꯅꯣꯛꯁꯤꯜꯂꯤꯅꯦ ꯄꯥꯕꯨꯡꯁꯨ ꯆꯠꯃꯤꯟꯅꯔꯤꯕ ꯃꯁꯤ ꯉꯥꯡꯁꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯈꯤꯁꯅꯣꯕ ꯃꯌꯨꯝ ꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯒꯥꯔꯤꯗꯣ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯊꯧꯔꯝꯃꯤ ꯑꯇꯩꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯅꯟꯗꯣꯅ ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯌꯥꯎꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯣꯖꯥꯕꯨ ꯐꯖꯅ ꯆꯪꯉꯛꯄ꯭ꯔꯣ ꯄꯥꯕꯨꯡ ꯑꯣꯖꯥ ꯑꯃꯗꯩ ꯍꯦꯟꯅ ꯆꯪꯂꯛꯇꯤꯌꯦ ꯃꯤ ꯈꯨꯌꯥꯝ ꯑꯃ ꯇꯧꯏ ꯊꯥꯖꯗꯅ ꯑꯩꯗꯤ ꯀꯌꯥ ꯂꯥꯛꯇꯧ ꯃꯥꯟꯗꯕꯅꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯗꯧꯅꯤꯀꯣ ꯃꯌꯥꯝꯗꯣ ꯈꯔꯗꯒꯤ ꯃꯁꯤꯡ ꯁꯨꯝ ꯍꯟꯊꯗꯣꯏꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯕꯁꯦ ꯀꯩ ꯂꯝ ꯀꯧꯒꯦ ꯁꯤꯁꯦ ꯄꯥꯕꯨꯡ ꯊꯥꯡꯃꯩꯕꯟꯅꯤ ꯀꯦꯛ ꯄꯤꯖꯒꯦ ꯇꯧꯕꯅꯤ ꯂꯩꯔꯒ ꯍꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯆꯥꯁꯤꯔꯥ ꯑꯗꯨꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯁꯦ ꯂꯩꯔꯒ ꯑꯣꯏꯅ ꯄꯨꯈ꯭ꯔꯁꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯍꯥꯎꯕ ꯑꯃ ꯌꯦꯡꯉꯒꯅꯦ ꯄꯥꯕꯨꯡ ꯂꯩꯔꯛꯑꯒꯦꯀꯣ ꯀꯨꯝꯃꯛꯀꯅꯨ ꯍꯣꯏ ꯄꯥꯕꯨꯡ ꯌꯥꯏꯌꯦ ꯅꯨꯄꯥ ꯈꯔꯗꯣ ꯃꯄꯥꯅ ꯆꯪꯈꯤꯕ ꯎꯕꯗꯨꯗ ꯉꯁꯥꯏꯗꯩ ꯇꯥꯟꯅꯔꯛꯄꯅ
ꯈꯣꯏꯔꯦꯟ ꯃꯁꯥ ꯂꯥꯡꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ꯫ ꯌꯥꯝ ꯐꯖꯩꯀꯣ, ꯅꯪꯗꯧꯅ ꯐꯖꯕꯗꯤ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯈꯣꯏ ꯄꯥꯕꯨꯡꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯀꯣꯂꯦꯖ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯪꯂꯝ ꯇꯥꯔꯦ꯫ ꯑꯩꯒꯤꯅ ꯔꯣꯀꯤ, ꯃꯥꯒꯤꯅ ꯕꯤꯀꯤ ꯀꯧꯏ꯫ ꯑꯗꯩ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯒꯤꯁꯨ ꯍꯥꯏꯌꯨꯔꯥ? ꯌꯥꯔꯦ, ꯍꯥꯏꯔꯨꯔꯅꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ ꯃꯤꯡꯗꯥꯃꯛꯅꯦ ꯁꯛꯇꯥꯃꯛꯅꯦ ꯍꯨꯏ ꯌꯥꯝ ꯃꯥꯜꯂꯦ ꯇꯧꯖ ꯁꯥꯏꯁꯦ꯫ ꯅꯔꯣꯜ ꯊꯣꯛꯇꯕꯤꯗꯤ ꯁꯥꯅꯣ ꯍꯥꯏꯔꯤꯕ? ꯒꯥꯔꯤꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯎꯍꯧꯋꯦ ꯇꯥꯍꯧꯗ꯭ꯔꯁꯨ꯫ ꯔꯥꯖ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯅꯥ ꯀꯅꯥ ꯑꯉꯥꯡꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯤꯅ? ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯉꯥꯎꯕ ꯇꯥꯔꯦꯅꯦ꯫ ꯀꯀꯥ, ꯃꯥꯁꯦ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ, ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ꯫ ꯀꯩꯅꯣ ꯄꯥꯔꯇꯤ, ꯁꯤꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯨꯡꯁꯤ ꯁꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯒ, ꯑꯩꯒ ꯅꯪꯒ ꯀꯔꯝ ꯀꯥꯟꯗ ꯈꯪꯅꯈꯤꯒꯦ? ꯒꯔꯜꯐ꯭ꯔꯦꯟ ꯀꯥꯏꯅꯒ ꯍꯥꯏꯗꯨꯕꯣ? ꯔꯥꯖ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯅꯨꯄꯤ ꯃꯁꯥꯅꯁꯨ ꯅꯁꯛ ꯈꯪꯗꯦ ꯍꯥꯏ, ꯍꯥ? ꯀꯃꯥꯏꯅ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ? ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯣꯏꯅꯔꯤꯅꯣꯕ? ꯀꯀꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯐꯨꯕ ꯈꯣꯠꯄ ꯇꯧꯔꯗꯤꯅꯦ, ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯖꯅꯤ ꯂꯣꯏꯗꯣꯏꯁꯦ꯫ ꯍꯟꯗꯣꯛꯁꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁ, ꯐꯔꯛꯅꯤꯍꯦ, ꯀꯨꯏꯅꯩ ꯀꯥꯏꯅꯒ ꯁꯛꯇꯥꯁꯤꯡꯁꯤꯒ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯃꯥꯟꯅꯕ ꯇꯜꯂꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯠꯊꯣꯔꯛꯂꯦ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯀꯤꯕꯣꯏ ꯇꯟꯕꯣꯏ ꯈꯔ ꯆꯈꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ꯫ ꯑꯁꯤꯕꯨ ꯃꯧ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯧꯖꯤꯛꯀꯥꯟꯗꯤ ꯉꯟꯇꯥꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯃꯇꯨꯡ ꯀꯣꯂꯦꯖ ꯌꯥꯎꯕ ꯌꯥꯝ ꯆꯠꯅꯔꯕꯅꯤ꯫ ꯀꯩꯅꯣ, ꯈꯨꯖꯤꯁꯨ ꯁꯤꯗꯦ, ꯐꯤꯁꯨ ꯏꯟꯗꯦ, ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯣꯏꯔꯝꯃꯣꯏꯌꯦ, ꯑꯁꯤ ꯍꯅꯨꯕꯁꯤꯅ ꯄꯥꯝꯖꯕ ꯑꯣꯏꯔꯝꯅꯤ꯫ ꯏꯍꯦ, ꯑꯍꯜ ꯑꯃꯗꯨꯁꯨ ꯊꯣꯔꯛꯏ, ꯈꯪꯅꯕ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏꯒꯤꯁꯦ꯫ ꯑꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯀꯦꯛ ꯆꯥꯈꯤꯒꯦ? ꯑꯩꯗꯤ ꯈꯪꯍꯧꯗꯦꯅ꯫ ꯆꯥꯅꯤꯡꯉꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯏꯅ, ꯍꯥ? ꯑꯩꯗꯤ ꯄꯥꯕꯨꯡ ꯍꯣꯏ ꯁꯣꯝꯗ ꯆꯠꯅꯤꯁꯨ ꯈꯪꯗꯦ, ꯑꯗꯨꯅ ꯃꯤ ꯑꯃ ꯎꯅꯕ ꯑꯣꯏꯅ ꯂꯥꯛꯑꯝꯕꯅꯤ꯫ ꯀꯦꯛ ꯆꯥꯐꯝꯗ ꯎꯅꯁꯦ ꯍꯥꯏꯅꯈꯤꯕ ꯅꯨꯄꯤꯗꯣ ꯃꯁꯛꯇꯨꯝ ꯌꯦꯡꯅꯤꯡꯉꯤꯅꯦ ꯏꯄꯥꯗꯤ꯫ ꯅꯨꯡꯁꯤ ꯋꯥꯈꯜꯗꯅ, ꯃꯁꯤ ꯍꯅꯨꯕꯁꯦ ꯅꯨꯄꯤ ꯎꯅꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯂꯥꯛꯏꯁꯦ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯕ ꯅꯨꯄꯤꯒ ꯑꯣꯏꯖꯥꯠꯂꯅꯦ? ꯕꯦꯝꯃ, ꯁꯦꯁꯦ ꯄꯥꯏꯁꯤꯜꯂꯣꯁꯦ, ꯌꯧꯕꯒ ꯆꯥꯅꯕ ꯍꯥꯎꯗꯣꯏꯅꯤ꯫ ꯏꯆꯥꯗ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯄꯤꯖꯗꯧꯅꯤꯅꯦ꯫ ꯆꯠꯂꯒꯦ ꯐꯥꯎ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯥꯏ, ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯃꯆꯥ ꯑꯣꯏꯅ ꯂꯨꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯩ, ꯅꯠꯇꯗꯅꯀꯣ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯗꯤ ꯍꯥ? ꯍꯩꯁ, ꯄꯥꯄꯨꯒꯗꯕ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ? ꯑꯩꯒꯤꯗꯃꯛ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯈꯟꯅ ꯄꯥꯕꯨꯡꯅ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕꯅꯤꯀꯣ꯫ ꯊꯤꯜꯂꯣꯏꯁꯨ ꯍꯥꯏꯗꯣꯛꯈꯤꯒꯨꯝ ꯇꯧ, ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯛꯅ ꯊꯤꯕꯁꯨ ꯅꯠꯇꯦ, ꯃꯁꯛꯁꯨ ꯐꯖꯩꯅꯤ꯫ ꯑꯩꯗꯤ ꯀꯣꯛ ꯑꯣꯟꯊꯣꯛꯅ ꯁꯥꯗꯧꯔꯤꯗ, ꯁꯅꯥꯒꯤ ꯁꯥꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯦ꯫ ꯀꯥꯟꯗꯦ, ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯈꯤꯔꯣꯏꯅꯤ꯫ ꯃꯤ ꯎꯅꯅꯤꯅ ꯂꯥꯛꯄꯅꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯑꯃꯨꯛ ꯎꯅꯗ꯭ꯔꯗꯤ ꯑꯩꯅ ꯆꯤꯟꯊꯤꯕ ꯑꯣꯏꯅ ꯇꯥꯗꯣꯏꯅꯦꯕ꯫ ꯍꯣꯏꯗꯦ, ꯁ꯭ꯋꯥꯏꯗ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯁꯨ ꯀꯦꯛ ꯑꯃ ꯂꯩꯔꯒꯦ꯫ ꯎꯅꯕꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯆꯥꯟꯕ ꯊꯧ ꯂꯩꯕ ꯋꯥꯠꯄ ꯃꯔꯨꯞꯇꯣ ꯐꯠ ꯀꯧꯏ, ꯃꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯕꯤꯃꯣꯜꯅ, ꯀꯔꯕꯥꯔ ꯍꯧꯕꯗ ꯉꯥꯏꯔꯤ, ꯀꯦꯛꯀ ꯆꯥꯗꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯏꯔꯣ? ꯑꯁ, ꯆꯥꯅꯤꯡꯕꯩ ꯆꯥꯕ ꯅꯠꯇꯦꯗ, ꯌꯥꯗꯕꯩꯅꯤ꯫ ꯁꯦ, ꯅꯪ ꯗꯨꯝ ꯆꯥꯁꯤꯜꯂꯨ꯫ ꯑꯊꯨꯝꯕꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯍꯦ꯫ ꯑꯩꯅꯦ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯏꯗ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯏꯍꯦ, ꯂꯦꯝꯕꯤ ꯍꯥꯏꯔꯒ ꯁꯅꯥꯍꯣꯏ ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏꯕ ꯑꯉꯥꯡ ꯂꯛꯁꯃꯤꯗꯣ ꯉꯁꯥꯏ ꯖꯤꯄꯤꯗ ꯊꯦꯡꯅꯩ꯫ ꯑꯦ, ꯖꯤꯄꯤꯗ? ꯍꯣꯏ ꯃꯤ, ꯑꯩꯅ ꯅꯨꯡꯁꯤ ꯂꯧꯕꯗꯣ ꯄꯥꯕꯨꯡꯅ ꯆꯠꯂꯝꯗ꯭ꯔꯗꯤꯅ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯊꯦꯡꯅꯕꯅꯦꯕ꯫ ꯑꯣ, ꯂꯧꯕ ꯆꯠꯄꯗ? ꯄꯥꯕꯨꯡꯅ ꯂꯧꯕ ꯂꯥꯛꯏꯅꯦ, ꯁꯣꯝꯗ ꯀꯦꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯈ꯭ꯔꯤꯅꯦꯕ꯫ ꯑꯣ, ꯀꯦꯛ ꯂꯩꯔꯤꯕ? ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯅꯒ ꯇꯥꯟꯅꯔꯛꯏꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯍꯜ ꯌꯥꯎꯏ ꯌꯥꯎꯗꯦ ꯈꯪꯕ ꯅꯠꯇꯦꯀꯣ꯫ ꯑꯣ, ꯃꯇꯨꯡꯗ ꯏꯅꯩꯕ? ꯀꯩꯅꯣ, ꯉꯥꯎꯔꯕꯣ? ꯑꯩꯅ ꯉꯥꯡꯕ ꯈꯛ ꯈꯨꯝꯃ ꯂꯩꯔꯤꯁꯤꯕꯣ? ꯑꯩ ꯅꯪꯗꯧꯅ ꯑꯪꯀꯗꯤ ꯌꯥꯝ ꯍꯩꯔꯛꯇꯦ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯐꯣꯜ ꯀꯟꯅ ꯇꯥꯔꯛꯄꯁꯤꯗꯅꯦ ꯑꯩꯁꯤ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯁꯤꯔꯅ ꯀꯟꯅ ꯈꯜꯂꯛꯏꯕ꯫ ꯑꯦ, ꯆꯍꯤꯗꯨꯒ?
ꯆꯍꯤꯅ ꯌꯥꯝꯃꯁꯨ ꯊꯃꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯤꯀꯨꯞ ꯐꯥꯗꯦ ꯑꯗꯨꯅꯤꯗ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯗꯦꯗ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯁꯥꯕꯤꯔꯤꯁꯦ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅꯒ ꯇꯥꯅꯤꯡꯉꯨ ꯇꯥꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯤ ꯌꯥꯔꯦ ꯑꯩ ꯂꯤꯒꯦ ꯇꯥꯎ ꯁꯅꯥꯒꯤ ꯃꯅꯥꯎꯄꯤ ꯃꯄꯥꯜꯗ ꯂꯩꯕ ꯂꯇꯥꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯗꯥꯏꯅꯦ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯂꯧꯕꯗꯧꯅ ꯂꯛꯁꯃꯤꯗ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯀꯨꯞꯊꯅ ꯍꯪꯉꯨꯗ꯭ꯔꯦ ꯃꯥꯅ ꯍꯜꯂꯝꯗꯥꯏ ꯑꯣꯏꯕꯗꯨꯗ ꯑꯦ ꯀꯩ ꯂꯥꯟ ꯂꯧꯅꯤꯡꯉꯥꯏ ꯂꯩꯒꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯔꯗꯤ ꯃꯈꯣꯏ ꯄꯥꯞ ꯄꯨꯖꯒꯦꯗꯅꯤ ꯋꯥꯖꯒꯦꯅ ꯍꯧꯖꯔꯤꯅꯤ ꯏꯇꯥꯎ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯖꯁꯅꯨ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯅ ꯋꯥꯔꯒ ꯂꯩꯕꯗꯣ ꯁꯦꯡꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯧꯁꯨ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯄꯥꯡꯐꯝ ꯈꯪꯗ ꯉꯔꯥꯡꯅꯦ ꯂꯥꯛꯑꯝꯃꯤꯗꯣ ꯍꯣꯏ ꯂꯥꯛꯆꯁꯅꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯍꯥꯏꯕ ꯂꯥꯛꯆꯕ ꯑꯣꯏꯔꯝꯅꯤ ꯑꯩ ꯍꯦꯟꯅ ꯈꯜꯂꯔꯣꯏꯅ ꯂꯦꯞꯄꯦꯗ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯀꯦꯛ ꯆꯥꯁꯤꯜꯂꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯕꯅꯤ ꯁꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯕꯅꯦꯕ ꯑꯦ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯖꯗ꯭ꯔꯤꯅꯦ ꯅꯨꯄꯥ ꯅꯪ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯂꯥꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯁꯦ ꯑꯩ ꯈꯔꯗꯤ ꯁꯦꯟꯅꯕꯤꯕ ꯇꯥꯔꯦ ꯅꯨꯄꯥ ꯅꯍꯥꯗ ꯂꯨꯞꯄ ꯌꯥꯕ ꯅꯠꯇꯦ ꯑꯣꯐꯤꯁꯔ ꯑꯣꯏꯍꯟꯗꯣꯏꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯃꯪꯂꯥꯟꯅꯤ ꯃꯤ ꯂꯣꯏꯅꯒꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯣꯏ ꯃꯤꯒꯤꯕꯨꯗꯤ ꯅꯠꯇꯦ ꯃꯥꯒꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯅ ꯆꯩꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯧꯔꯒ ꯑꯩꯕꯨ ꯁꯤꯡꯅꯈꯤꯕꯅꯤ ꯃꯥꯅꯗꯤ ꯑꯩꯁꯦ ꯂꯥꯟꯅ ꯂꯧꯕ ꯍꯧꯔꯝꯃꯅꯤꯀꯣ ꯂꯧꯖꯁꯅꯨꯗ ꯃꯥꯒꯤ ꯐꯅꯕꯅꯤ ꯀꯩꯅꯣ ꯑꯩꯕꯨ ꯅꯣꯡꯆꯨꯞꯇꯒꯤ ꯊꯣꯔꯛꯑꯖꯥꯠꯂꯅꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯄꯣꯛꯇꯒꯤꯁꯨ ꯊꯣꯛꯇꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤ ꯈꯛꯅ ꯎꯡꯕꯅꯤꯀꯣ ꯏꯇꯥꯎ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯗ ꯇꯥꯎꯔꯅꯨ ꯀꯥꯟꯗꯦꯁꯦ ꯅꯣꯏ ꯆꯠꯁꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯅ ꯃꯤ ꯑꯃ ꯎꯅꯅꯤꯅ ꯍꯥꯏꯖꯤꯟꯈꯤꯕꯩꯅꯦꯕ ꯑꯗꯣ ꯑꯩꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯀꯩꯅꯣ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥꯈꯩꯅ ꯅꯨꯡꯁꯤꯗꯣ ꯁꯪꯉꯒ ꯂꯩꯖꯔꯝꯁꯅꯤ ꯑꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯗꯤ ꯐꯨꯗꯦꯛꯑꯦꯗꯅ ꯆꯠꯁꯤ ꯃꯤꯅ ꯂꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯁꯦꯕ ꯔꯥꯖ ꯆꯠꯂꯝꯕ ꯐꯠ ꯂꯦꯞꯄꯦ ꯑꯗꯨꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯠꯁꯦ ꯍꯧꯔꯤꯁꯦ ꯅꯪꯅ ꯑꯣꯏꯅ ꯄꯥꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯣ ꯑꯩꯁꯦ ꯄꯥꯝꯗꯧꯕ ꯍꯥ ꯅꯨꯄꯤꯗꯨꯗ ꯅꯔꯣꯜ ꯁꯦꯡꯉꯨꯅꯦ ꯆꯠꯂꯨꯁꯦꯕ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯀꯣꯛꯇꯣ ꯑꯩ ꯅꯍꯥꯟꯒꯤ ꯑꯃꯨꯛꯇ ꯊꯨꯒꯥꯏꯖꯒꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛꯃꯛꯁꯤꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯕꯤꯃꯣꯜꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯒꯤ ꯐꯤꯕꯝꯁꯤꯕꯣ ꯔꯥꯖ ꯆꯪꯁꯤꯜꯂꯒ ꯄꯥꯕꯨꯡ ꯃꯃꯥ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯍꯥꯏ ꯇꯞꯅ ꯉꯥꯡꯉꯨ ꯃꯄꯥꯅ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯆꯥꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯅꯟꯗꯣ ꯃꯔꯛ ꯊꯠꯂꯦ ꯌꯥꯔꯦꯕ ꯔꯥꯖ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯄꯥꯕꯨꯡꯒ ꯄꯨꯅꯍꯟꯈ꯭ꯔꯗꯥꯏꯅꯦ ꯀꯅꯥ ꯃꯤꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯕ ꯃꯃꯥꯏ ꯐꯣꯟꯒ ꯄꯨꯈꯤꯕ꯭ꯔꯣ ꯕꯤꯃꯣꯜꯅ ꯆꯦꯟꯈ꯭ꯔꯤꯖꯥꯠꯂꯣ ꯏꯇꯥꯎ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯇꯣꯞꯄ ꯃꯔꯝꯅꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯅꯤꯅꯦ ꯃꯥ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯔꯥꯖ ꯆꯤꯡꯅꯗꯨꯅ ꯃꯃꯥꯗꯣ ꯃꯆꯤ ꯑꯃꯗ ꯐꯠ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯃꯃꯥ ꯅꯦꯅꯦꯕꯤꯅꯨ ꯅꯥꯕ ꯍꯦꯟꯖꯤꯜꯂꯕꯣ ꯉꯁꯥꯏ ꯆꯦꯛꯑꯞ ꯆꯠꯂꯨꯔ ꯃꯇꯨꯡ ꯃꯥꯕꯨ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯈꯨꯗꯛꯇ ꯏ ꯀꯥꯞꯁꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯃꯊꯥ ꯁꯥꯔꯤꯁꯦ ꯕ꯭ꯂꯗ ꯕꯦꯡ ꯃꯈꯩꯁꯨ ꯀꯟꯇꯦꯛ ꯇꯧꯕꯗ ꯏꯗꯨ ꯌꯨꯅꯤꯠ ꯁꯨꯅ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯌꯦ ꯀꯩ ꯒ꯭ꯔꯨꯞꯅꯣꯗꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯗꯨꯗꯤ ꯍꯪꯍꯧꯗ꯭ꯔꯦ ꯃꯥꯒ ꯇꯤꯟꯅꯕꯗ ꯑꯃꯨꯛꯇꯁꯨ ꯍꯪꯅꯗꯦ ꯏꯇꯥꯎ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ
Ko sida punna leiraga sidam tala wai sagai dorage. Ibani blood group mane ko. Thaina school ki report bibada. Mane kaino O positive ni kai dorage. Aigi mateng pang bidiyad. Ibani dagi E khra bisi. Thoiba. Pikai se ai ni ne. Isada te tu ta hak dribani. Segumba phaba tawge na. Ras mapagi manakta changsillaga pabungda taliba paisa singse aigi ngakta na trapabo adudi najada hojik khudakta sel khra biyo ai hojik Guwahati da chakki flight aroibagi leirum kini Bimol na koinu kongpokpi wang malanduro nando haifet khallaga rasi thoibada paisa khra biyo aigi chana hairisi Hoi makhoi pao. Itaw, nang gyanam tatar. Kono ina phasana hairagi. Chatna ngasidi yumda halaroi haina imada paum ta bibiyo. Hoi ni, adogi budi ai haigeba. Mama na paisa lauthokpa changkhringai nang hauraroi matagom nupidugi kada changai. Ningaida na tumlaga leirambaduda changsinbadi ngamda thongdo haifet thilli. Nungsi pakhatpoi. Yambung kobra. Nang yam nungai na budi tumli. Ay se thoamdai nangga unaram gen tawbani. Sum ngahak ui tharure. Kashu kaide da. Ay na halakpada nangi kay leiroge. Mori chatoira. Mori da nate. Atopa mapam dani. Nong nini la aray. Nang ne college chatpada nupa na laknar sa khungan. Larik ka na pada bayade ko. Makeup khuding yamamalay na khandawni. Nungsi ngakna hoi yambong dukan da chatlaga nangna notebook leibado ai leitringai da tawgan adu ai yam pamjaden tawbani leikai se akhoi bi yengsinba miso marang kaina leibani leidrasu yarani da ai gyu pu leibado adugi mathaktane notebook do janam leibani adu lauthoklaga nangna sizina dawdo adum sizina Nangna wat palera so dumayo. Aduga nupa na haga irang to budi yade. Mi oige khaladi. Phare dudi. Ai so thankini. Thoge ko. Larik pa budi ka yade. Ai mama gi da call dorake. Hek yobaga. Tawram liba mawong duda nupi dudi ingang ngaglami. Khongfa mama phauling dana dumaklei. Kaino. Hosing angami ba mayam do ba. Ai ba manglo adusu sauraga cheidoida tawra leiba yambungsina aya kadai chattoino di hairamdrene tanaraga hangaroida aruba thaba goiramgani